Manipur ki Irang Asi tha manga taruk ki Manung Da Loishinba Ngamlagani KUKI jo amadi MEITEI PHURUP ki LUCHINGBA singa WARI SHANANABAGI DAMAK EMISSARY ama HAPLE HAINA Chief Minister Nongthombam Biren PHONGDOKKHRE Leibak asigi news agency ama oiriba PTI na lauba akhanaba interview amada wafam ase phongdokladuna Chief Minister Nongthombam Biren hai Manipur ki Irang Asi tapna nemtharakpagi achoba mami tare oirakliba fibam asi yenglurabadi center ki mateng yauraga tha taruk ki manungdadi state asida mahausa gi tangdu leitaba fibam chapchana hanjilakpa ngamlagani masige iroinana KUKI jo amasung MEITEI PHURUP ki LUCHINGBA singa WARI SANABAGI damak Hill Area Committee ki chairman MLA Dinganglom Gangmai asi EMISSARY ama HAPLE nakal animag WARI SANABA EMISSARY hapagi khongthang asi ahan boina paikhatpani nakal ani gi marakta WARI SANABA khaknatana Manipur da santi laknabagi damak center gi achoba thodang asi Home Ministry natraga atopa agency singi khuthangda oibasu yai interview aduda rambai tengol gi wafam paladuna Chief Minister Nongthombam Biren hai anti national oigadaba amasung communal gi thabak thoram sing amatta tawdanaba amadi lengang na paikhalakliba khongthang singda mateng pangnaba arambai tengol da khanghanba leikhre masige iroinana makhoi gi maikaidagi wafam amata phongdoktanaba mahang haikhre madumakna haukiba tha mangarom asi karigumba amata phongdorakpa leitri arambai tengol asi culture ga mari leinaba loop ama oina semkhibani adubu Irang Asina maramoiraga MEITEI miyam ngakthoknabagi damak khutta khulai paikibani maramdi Irang Asi haugalakpa matamda madubu lakshinaba state amasung central force matik chana laikidei arambai tengol asi kaidonungda extremist natraga anti national khak oheloi haiba wafam Chief Minister N Biren phongdokhi Irang Asi ga mari leinana Chief Minister gi famdagi resign tawbaga mari leinana hangba wahangi pakhom piraduna mahakna makhatana hai karigi damak Chief Minister gi post agi resign tawgadoribano mahakna Kanagisu Maral Huran Kibalaite Loinana scandal amatasu Chenabalaite Mahaki Subnatagi Lamdamasi illegal immigrant amasung popi pamdi pak sana thabadagi kanna bahotna kibani Mahaki Mathaudi Manipur kanbani masida resign tawbagi wafam laite Chief Minister gi official chair da famlingai matam asidadi mahak MEITEI ama oina ubikanu mahakna Chief Minister oiriba simi pung khudingmakini haina Chief Minister Nongthombam Biren makhatana phongdokhi